Lambida gari thokhalliba miyoisingna traffic ki chatna kanglonsing khangdabagum tawri. Masina maram oiraga lambi gi khudong thiba kaya thoknaba machak amasu oiribani. Masigi su mathakta horn hauna khongba asinasu lambida hena charangnaba ama oihalli. Lenga ki transport department dagi fangba data amagi matung inna haukhiba chahi Englishingani taranipan gi January dagi September fawbada thokhiba lambi gi khudong thiba thodok chamri ga tararom thokhi. Laibak thiba thodok sing asida punna miyoi marifudra mari sikhi amadi miyoi chatret subna ohumna asok apan nangki. Hauziksu city asida lambi gi khudong thiba thodokta sibagi chang asi chada manga dasmik humdra mari oiri aduga asok apan yawbagi changna chada nipan dasmik marifumathoi oiri. Hiramasigi matangda Traffic Control Wing Manipur gi Superintendent Khoisnam Sarmaga akhanana unaba amada city manungda lambi chiliba asigi maru oiba maram amadi masidagi karamna ngakthokadagi haibagi matangda marik chumlaba wafam kaya thamlakhi. Lambi chilakpa daga lambi si khudong charakdaba amasung khudong thiba haibase masi lambi si bu seasonary mipum khudingmakki magi daita ni haina thamjage loinana ngasagi lambi surok haibasi da seasonary basi akoi magi stakeholders sing si masing yame haijabatai maramdi akoi lambi surok sing sibu phajana sembiriba akoi public work department sing sina lambi si phan bataragadi akoi lambi si chinbagi chang amasung lambi si ngasai khudong thiba gi chang je handagani hain thamjage road sing sida akoi electricity department na electric pole sing yungbi adu masisu we need a good coordination between electricity department, works department, then the water resources department who lay pipelines, then telecom department who lay telephone lines. There needs to be a good coordination whenever there has to be some developmental or construction work, so that if there is any diversion in road or if there is any inconvenience in the road users, then a good coordination to provide convenience to the public is being given. Municipal corporation na he karigumba lambi lamkhangda amot pasi patient bidraba lambi da thadoraiba sasan sagol na chingmasi phajan biraba, that is going to help in reducing the number of accident. Adigi PWD department na lambi se phajana sembiraba pothole laitraba, then the road users will be happier. We also have the role of the police department. Police department ki akoi traffic unit na so akoi offend tawriba mi sing si penalize tawbiragadi penalty ji sachat pibiragadi people will have a fear of offending the traffic rule. That is our duty. Adigi akoi accident karigumba thokpa matamda any victim si pukhatpina ba health department na ambulance immediate response hoina provide tawbiragadi masimasu akoi to khudong chaba oini loina na other stakeholders such as we have the horticulture and forest department which maintains the road median mukhoina su phajana maintain tawbiba amaromda ka hena horn khongnariba asigi matangda paladuna sarmana city mayolda horn hauna khongliba kaya asigi mathakta Manipur Pollution Control Board ki makhada case lokhatuna cherak piba yai aduna gari thoriba singna lambi da chatliba miyam amadi isa gi punsigi mamal khangna cheksina chatpiyu amadi niyam thugai biganu haikhi purgi oinadi no horn zone si high security zone haina akoina describe tawba GPO crossing secretariat mamang loinana rajbhavan gi mamang sibu no horn zone haina akoina transport department na declare tawi hairiba jaga sing si the horn season ba yade aduga Manipur gi scenario gi oinadi akogi permitted number of decibel akogi noise ki level si hen bataragadi the Manipur Pollution Control Board is supposed to penalize those people under the Noise Pollution Act for polluting the sound level aduna masina akoi mioi bagi haksang da sokpa yaba hazardous oiba pot am oibanina madu penalty piba yai loina na traffic ki police na so karigumba kana gumba mioi amana bullet natraga gari macha sing sidanga simak akoi silencer sing sibu akoina loud oihalaga offend torga chatpa matamda akoina for modifying the vehicle dugi magi pizar iba mawung du modify to bagi damakta akoina modification of vehicle sigi makhada motor vehicle eki makhada akoina makhoibu modify to bagi penalty p aduga noise si hen handahan gi hairagadi akogi pollution control board na decibel hena thobiriba hazardous oiba polluted oiba noise koi tawri mioi sing si penalty pi haningi haina I thamjage lambi lamkhang sing sibu seasonabiriba mioi pomna makna lambi lamkhang se japiba matamda self discipline oibiba aduga isagi khudong sabadagi lambi bu season minariba ichene naw singi khudong sabasu yengbiraga ahanba angamba tanadana lambi sing si pull up season minabagi bhabta
ꯆꯠꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡꯁꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯅꯤ it will be safer ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ education departmentꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ trafficꯀꯤ rules and regulation and civic sense syllabusꯇ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ future generationꯁꯤꯡꯁꯤꯗ ꯑꯩꯈꯣꯏ let us impart them civic sense and traffic awareness loinana akoigi media gi ichininaw singnasu traffic ki sigumba awareness si yam toina tawbiraga miyoi singsida traffic ki road ki safety and unsafety ki matangda matam chana paudam pibiu habise thamsage hiram asida tongan ba miyoi kayaga unaduna wari sabada lambi chinbagi amadi khudong thiba thodok kayadagi ngakthoknaba hotnaba haibasi isa na wakal khanthaba changi masida lengak amadi traffic police khaktada maral siduna leibadi langani haina fongdorakli park tawribasi adum wrong side to gumba park tawba asi ma'am number moduna accident je yam changwangna thokpagi chance su layebako aduga suppose junction area habdi cross kumba lambi junction area do adudumba dum traffic na control tawrikanda mi khra dum yam thuna hana thawning badong hak min amani khak leirasu dum nangadab do da yam thuna hena thawning bagi henjin bagumba da traffic na control tawna su makoina wakhal do adugi henjin thawning bagi aduda soiba su myam thengne ko aduga side park to boiro any cross of boiro soro cross to boiro ada su dum isa na gyan ta ba changani na khale hojik zebra crossing lerise ko kaim kanade zebra crossing lama matamda dum kari thawjale laleba khoinoina lalebako aduna hoi fine tawbana khara phagadaba male na khale traffic ki ju chinba khangde huji naga mapanda ta sengna khoina chalije gari traffic jam oibaje moi ude tongana paisa lobagi damak moi khoi gi paisa longna ba katha khallaga lei aduga mayam chilido chindana ba sinba langbaje moi tawdena I wakhan de lei adu masi yam nungai te masi yargi makhai di masi khoi mari leina ba jingna amtang yengsan bi ona hainjeninge gari thawi ba jingje niyom se khara khangbadi wala ai makho khangde ko khangdaba ade khabam khangdaba okto simba maroina mi ama urena sare khamjalakba moi sum passenger dugi pambai budi khamini paisa gi tholokpanina aduga khambam khangdaba si run lama yaw dabasi si haininge ide adubu gari license piba kaidobasida ai isagi haijabai sangdo four wheeler gi sang haire haga four wheeler gi pibiba two wheeler gi sang da haire haga two wheeler gi pibiba adugi magi capacity ai haibai sang do tawraga niyom do khanga gadi farakadra akoi manipur gi lambi natraga lambi thong mayam se akoi yum thangna riba north states lai riba assam nagaland meghalaya mizoram अजीगुम्बा स्टेट्स मैम दगी हेना फत्तबसु नते लंबी आसी युमथंगनरेबा स्टेट्स मैम दगी हेना पिकपसु नते अदुबु नुमित खुदिंगे अखोइना मपानदे हेक थोरप कानसिना ट्रैफिक प्रॉब्लम्स हाइना मयामदा यामना नुंगाइतबा साइथेंगरेबा मैमसे अखोइ ड्राइवर्स मैमना लंबी सिनारबा मैमसना पेडेस्ट्रियंस मैमसिना मफमदा लंबी लांथोक्तबा डबल पार्किंग तौरिबा होरोनसे सिनागदबी सांगसिदे हेना सिनाबा अदुनातना ट्रैफिक लाइट्स मैमसे जंपिंग तौरिबा चांग नाइना ड्राइविंग रूल्स सिदा अखोइ ट्रैफिक रूल्स सिदा ओबे तौदबा फॉलो तौदबा असि मैम सिना अखोइ द लंबी सिदा याम नुंगाइतबा ट्रैफिक कंजेशन नत्रगा ट्रैफिक प्रॉब्लम्स हाइरबा मैम से खोइना थेंगनारकपनि हाइजनिंगबदि लैरिबा ट्रैफिक प्रॉब्लम सि कनादा ब्लेम तौदोइनो लैरिबा सिचुएशन सि यारिबा याद्रिबा हाइबसे मैमना खनफम थोइ यादे हाइरगदि कनाना करी तौरगा सि हेना फगा हनगदे हाइबगे क्वेश्चन से मैमदा थमजनिंगे पाउदम जरिबा कैमरा पर्सन रोशन यमनाम गा लोइनना ब्लेसिंग गैंग माई टॉम टीवी न्यूज़ थंगमाइबान।